Manipur Top Trending News na tungan-tungan reliable source sing dagi lakot jaraga matam-matam gi oiba maru oiba i pausing patukuna khanghanjari Kailan paugi laksing pukai haiba kalam asidagi pik amakatang content amakatang pukatuna miyamda share tawjage hariba content asi ma pa oibisingna khangdaba yadaba content amani miyam loi pau taminasi khalakliba nahasingna chang naina matam chana tumdrabadi medical health problem mayok narpa yai matam chana tumba matam chana chaba haibasi khwaidigi maru oina ngalingai matamgi aikhoi ipa ibusingna haiduna lakni adubu matamgi awanba amadi ahongba matungina matam chana tumba amadi matam chana chaba phangdabagi chang hengalakli masina maram oiraga aikhoi miyoibada makhal kyagi lainasing nahalakpa thengnari maruina hawakliba nahasingna yari makai matam chana tumbagi heinabi thamgadabani haina akhang asingna phangdongnarakli University of Science Australia da leiba tumbagi expert singna inkhalakliba nahasingi damak marang kaina tumbagi maru oibasing adu mama pa oibasingi mahumda amuka hana nising lakli tumba walabadi makhogi pukning wakhalgi hakselda akaiba pokhanba yai hainasu section thamlakli Another research paper mada University of Science Australia gi tumbagi expert Dr. Alex Agostini amasung Dr. Stephanie Etofesina phongdokki bagi matungina tumbaga pungning wakhalgi hakselga mausana tana thana yadraba mari lainai adubu health expert singnadi masibu pungning wakhalgi hakselda sokhanba factor ama oina yengbugi chang wakhalgi maruina inkhaliliba chahi matangda tumba amasung pungning wakhalgi haksel anigi marakta bi directional oiba mari tumbanasu pungning wakhalgi hakselda impact piba pungning wakhalgi hakselasu tumbagi expand piba lainai haibasi angangi ma pasing amasung medical professional singna ningsingba tangai fadi haina Dr. Agostini na hairi Dr. Agostini na makha taraduna hai mapung phana tumba haibasi aikhoi khudimaki oina maru oi masina aikhoi physical amasung mental health ta mating pangi aikhoi immunity fagalhali amadi aikhoi nungtigi tawgadaba thabak thoram singbu ningthina tawba ngamhali aduga ikhaliba angang natraga nahasingi damakdi tumba haibasi yamna maru oina tangai fada mama oiri maramdi makhogi chahi tangkak asi hakchangi soilgi amadi mapung phagalakpagi oiba ahongba mayam ama mayoknaribani hariba kodimak asi mapung phana tumba haibasida loinamak depend tawi research na uli madudi inkhalaliba angang nahasingna numidangi matamda yam trabada pungni pang tumba mathok tai masi phangdagadi makhoina mayoknariba stress thokhaliba masaksing makhoina ngambagi chang hanthali amadi behavioral problems sing develop torpagi risks hengalakpaga lonina anxiety amasung depression singba khudong chadaba yagi Rexu hengalai karimba inkhalaliba angang nahasingna numidangi matamda tumbagi chang pung 6 tagi taraklabadi khudong thingai oiba maongda gari thauba yu natraga dak managumba mayai kaba chinjaksing sinaba khudong thingai oiba sexual behavior amadi atopa asok apan thokpa yaba thongsingda hainarpa yabagi pokpagi chang saruk ani hengalai haina research na utli hainasu Dr. Agostini na makhatari Australia da angang amasung inkhalakpa chahi mari dagi 13 leiba mioi 8 khudimaki manungda amagumbadi mental health disaster gi kudong chadwa mayok nei hairi World Health Organization WHO na haibagi matung ina pungning wakhalgi laina nariba sing asigi tangkhai amati chahi 13 surakpa matamdagi naba hokibani aduga case ayamba nai haiba khangdaba amati laing thoktaba oi hairi research asigi co researcher Dr. Kento Fentic na hai inkhalakliba angang nahasingbu tumba thenghaliba asi maram yamukni maram sing khwaidagi adugi khwaidagi chawbu maram singi manungda technology asisu amani Dr. Kento Fentic na makha taraduna hai inkhalakliba angang nahasingna device sing sinaduna matam yamna leli maru mapang singa message thanabasu oiro game sanabu oiro natraga video yengbu oiro nubidang athengbu phawba technology sinaba haibasi tumba kahenabagi khwaidagi common oiba masak amani technology ka hena sinaba asina pungning wakhalgi issue sing lahenbadasu mating pangduna anxiety hengalakpasu yai technology sinabana aikhoibu pungning langtak nahanba khoirang nahanba amasung mit singduna lehenbata natana technology dagi uthorpa blue light nasu tumbagi hormone melatonin sungmada athingba piduna tumingba phawhalak kadaba dagi hinthali masisu aruba wahum amani maramdi inkhalakliba angang nahasing asi mahoksanasu numidang thengna tumlaga aikta thengna hogotningbagi biological tendency amasu leijai maramsing asi leibana inkhalakliba angang nahasingi pukning wakhalgi hakselbu apaba maikeromda ahongba ama purake hargadi makhogi mental health ta tumbada karamna effect tawbage haibadu mama pa oibasing amasung mental practitioner singna ningthina khangbu mathok tai hainasu Dr. Kento Fetina makhatana phongdorakli video asu pawdambada soikiran kiba oibasu mapigani channel asu bunuk sibiduna share amadi subscribe tawbibi damo haingai tan tharap phongdoksari amadi makhatana myamgi seba tawba ngamba ojege